Jammu and Kashmir amuk landarakre haiba pausna maruiba pausing piri oza soi matang sa lakpa matamda khoi India and Pakistan khutoknarabasu khoi leiriba manak nakpada leiriba singa khoi tasingnam ki hariba North East mafam si Europe ta su Europe ga manaba bom da leiba masi khoi da su kara checksin thawrang lokhatpa madi chumi hariba lokhaliba ceasefire si tasingnam ki khoi na ceasefire lokhalai na tangdu leitana leibadi yadri makhata ba kai torakani habidi tambang amdri khoi me trani thoi hayeng se amuka na wari sanabagi पाव मसु लेदिबनिना कोई मसी लान से लेप्रे ceasefire तौना खरागा कोई तंदु लेताना लेबदी याजिबन हजि मथंग द कोइना लखट कदब स्टेप कोइना कैदौरकनी मसिदा कोइगी मपान द तमलिबा कोइ हाइरिबा मणिपुर मफम सिदा योरक्त्र मक्तसु अखोइगी लेरिबा महिरोसिंग मपानम द तंबा महिरो क्याम यावरबनी मकोइदा असोगप नंगहनबा अखोइ दिल्ली द चेंथोरागा लेइबा हजि कयामसु मसिंग थिंगमदना लेरिबनी अदुबु हाइरिबा साट्रसिंग योइनसु एग्जाम लेइबा मदि मकोइगी कोर्स मकोइगी तमगदोरिबा नोंगमगी तमगदोरिबा स्टडी सिंग अदि याम अकाइबम ओइरप मसि अखोइ अखोइदा सोक्ते हाइबदि यादे अदुमक लोइ सोक्चिलक्लिबनी मखा तानसु सोक्चिलोइ हाइनिंगा लेते ओजा सोइम तानसे कमाइनि येंबे यानि han muktada khoi LTV bumi yang tabiriba irei chasing manipur da mati maleng mafam da leriba irei chasing kudingmak loina na ngasi si maru oina khoi gi yamna special day haitare ko ngasi se khoi ima singi nimit haina khoi maleng gi maru oina Asia da loina pangthong ko stage da ina Taiwan da gi Taiwan da lagiba irei cha moina ai gi nuksiraba iramdamgi kangai pakki manipur ki ima khudingmat mafamda ikai khumna bro chabaglonena khurumjari adu ima singi yang ware moi dangte yam nungaite ko ande hujiki akhoi sanagi question da huji ceasefire laire hairaga su masigi consequence hagi lal huji kanogi akhoi Pakistan amadi India gi manakta leiba tension conflict sina maram warikanda yamna chawba akhoi gi impact ama akhoi gi North East ki maruina Manipur gi mahiroi singa su phangye masi ado akhoi na masi daida yamna social media da smaina yamna harauna ba adagi karen naga ngang ba loisinaro kan haiba khotpagi paw yam tai akhoi comment piba yam tai Manipur da lanji yo kadro yo oi kind of call. Aina hygienic budi. Hoi Manipur da lap na lebin na ko eastern side ta yamna lap ni na yamna lap na lebin mas dai sa ko na ko gi bomb attack missile attack si erok ta si ai ko khudakta adu oira kasu madugi nasagi surrounding akoi Kashmir maya da nakpa Pakistan gi nakal da naknariba state sing sida leiriba ko gi mahiro sing even Delhi da ko Delhi da leiriba mahiro sing di Punjab di Haryana Rajasthan try da leiriba da gi sigi mahiro sing ge sida di loina impact lakneba ado si mahiro ga tadan te impact lakde je achom karigumba war sina ko ceasefire si tawda dana ko na war ji makha na full scale da ko na war si chathaba targa di ko India pumba solakani adu tana tana ko gi Manipur da even bomb thadaba yawdraga joba ko side effect di madu consequence di adum loina fangane adu fangador je mahiro khatana teba huji ki one de mahiro sing de one yamna chaw impact ma pi ko adana smai tana moina mafam sing ji thadoga moina laik tam ji thadoga yum da lak na bo khotna reba khotna ma tam ja thamjaning ba amana stage ta chathok chasin to bisi de ngo akhoi de aeroplane natraga de khoi Manipur hari ba stage de Manipur maite maron maite ma chasni de Manipur da thoropi aeroplane natana moi airplane natana moi thoropangam ponte ba adi dagi mo sagi plane ke kisi service loina thing drive je ayamna adwai de leiba airport sing loi ting yangra adu arga de moi je kamai tona aeroplane ticket ka ga chak paisa chang bu double da yam hengal e hari ba adu gi paisa chang bu de thamgra ga adu di pu bane khan de lam khan to ga phone gi bi ai ko imung sing achina adu oira ga su sagi Manipur da sagi paithok paichin do adu gi service ga gu ba lekhi ba thola ga di madu yam awaaba ta du ne ba haidi khutak ta thorko yaru de ne ba dwai ju da pai ba yadra ga dikara mai khutak ta ri makha da ju yamna ko gi traffic che ko gi economy sing je inna gai ticket che kam na bo nei kai na ko na pau si ta ko si amana si sina smai to sina ko mai ro sing mo na ti jana lai chu
education ꯆꯠꯊꯒꯗꯕꯗꯣ ꯃꯁꯤ ꯑꯊꯤꯡꯕ ꯄꯤꯔꯦ ꯑꯗꯨꯇ ꯅꯠꯇꯅ ꯃꯃꯥ ꯃꯄꯥ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯃꯃꯥ ꯃꯄꯥꯁꯤꯡꯁꯤꯗ ꯂꯣꯏꯅ ꯑꯋꯥꯕꯁꯦ ꯄꯤꯔꯦ ꯃꯁꯤ ꯃꯅꯤꯄꯨꯔ ꯈꯛꯇꯒꯤ ꯅꯠꯇꯦꯀꯣ ꯃꯁꯦ ꯅꯣꯔꯠ ꯏꯁꯇ ꯂꯩꯔꯤꯕ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝꯗ ꯂꯩꯔꯤꯕ ꯃꯍꯩꯔꯣꯏ ꯈꯨꯗꯤꯡꯃꯛ ꯃꯐꯝꯗꯨꯗ ꯇꯝꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯇꯝꯕꯁꯤꯡꯗꯨꯗꯤ ꯂꯣꯏꯅ ꯋꯥꯔꯤꯕꯅꯦꯁꯦ ꯃꯃꯥ ꯃꯄꯥꯁꯤꯡꯁꯨ ꯑꯗꯩ ꯃꯍꯩꯔꯣꯏꯁꯤꯡꯗꯁꯨ ꯑꯗꯨꯝ ꯃꯣꯏꯒꯤ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯇꯧ ꯂꯩꯔꯤꯁꯤꯅ ꯁꯤꯒꯤ ꯃꯊꯛꯇ ꯑꯋꯥꯕꯁꯤ ꯀꯅꯥꯗ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯃꯊꯛꯇ ꯊꯕꯛ ꯇꯧꯔꯤꯕ ꯃꯌꯥꯝ ꯃꯅꯤꯄꯨꯔꯗ ꯊꯕꯛ ꯂꯣꯏ ꯇꯧꯕ ꯌꯥꯄꯣꯟꯇꯦ ꯑꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯏꯟꯗꯤꯌꯥꯒꯤ ꯋꯥꯡꯃꯗ ꯊꯕꯛ ꯇꯧꯔꯤꯀꯣ ꯑꯗꯨꯅ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯄꯥꯀꯤꯁꯇꯥꯟꯒ ꯅꯛꯅꯕ border ꯑꯦꯔꯤꯌꯥꯒꯤ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯗ ꯊꯕꯛ ꯇꯧꯕꯁꯤꯡꯗꯨꯗꯤ ꯃꯣꯏꯁꯨ ꯑꯋꯥꯐꯝꯗ ꯇꯥꯗꯣꯏꯅꯦꯕ ꯀꯔꯤꯒꯨꯝꯕ ꯂꯥꯟꯁꯤꯅ ꯀꯟꯐ꯭ꯂꯤꯛꯁꯤꯅꯀꯣ ꯐꯨꯜ ꯁ꯭ꯀꯦꯜꯗ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯑꯗꯒꯤ ꯑꯃꯅ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯇ ꯂꯩꯕ ꯀꯥꯡꯕꯨ ꯑꯗꯩ ꯅꯣꯔꯠ ꯏꯁꯇ ꯂꯩꯕ ꯀꯥꯡꯕꯨꯅ ꯄꯥꯀꯤꯁꯇꯥꯟꯗꯒꯤ ꯂꯥꯜ ꯇꯧꯕꯁꯤ ꯁ꯭ꯋꯥꯏꯗ ꯌꯧꯔꯛꯑꯣꯏ ꯈꯣꯠꯂꯣꯏ ꯀꯥꯏꯅ ꯍꯔꯥꯎ ꯍꯔꯥꯎ ꯑꯗꯒꯤ ꯏꯟꯗꯤꯌꯥꯅ ꯁꯨꯛ ꯍꯥꯠꯂꯦ ꯑꯗꯩ ꯄꯥꯀꯤꯁꯇꯥꯟꯅ ꯁꯨꯛ ꯇꯧꯔ ꯃꯇꯝꯗ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯇꯅ ꯅꯣꯛ ꯈꯦꯗꯅ ꯇꯧꯗꯅ ꯌꯥꯝꯅ ꯀꯔꯦꯝꯅꯕꯒꯤ ꯃꯑꯣꯡꯗꯅ ꯌꯥꯝꯅ ꯎꯁꯤꯠꯇꯕꯒꯤ ꯃꯑꯣꯡꯗ ꯉꯥꯡꯗꯅ ꯈꯣꯠꯇꯅ ꯑꯩꯈꯣꯏꯒꯤ ꯍꯥꯠꯂꯣ ꯁꯤꯔꯣ ꯅꯣꯏꯊꯣꯛꯇꯧꯔꯣ ꯂꯣꯏꯅ ꯁꯤꯔꯁꯅꯨ ꯀꯥꯏꯅ ꯇꯧꯕ ꯍꯣꯏ ꯇꯧꯕꯨꯗꯤ ꯁꯥꯎꯏꯀꯣ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯗ ꯆꯍꯤ 2 ꯍꯦꯟꯅ ꯊꯣꯛꯂꯤꯕ ꯏꯔꯥꯡꯁꯤꯗ ꯁꯤꯖꯨ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯁꯤꯅ ꯇꯧꯔꯛꯏꯁꯦ ꯁꯤ ꯇꯦꯔꯣꯔꯤꯖꯝꯅꯦ ꯑꯗꯨ ꯁꯤꯗꯗꯤ ꯀꯔꯤꯝꯇ ꯇꯧꯗ꯭ꯔꯒ ꯏꯟꯗꯤꯌꯥꯅ ꯈꯨꯗꯛꯇ ꯄꯦꯍꯜꯒꯥꯝꯒꯤ ꯏꯟꯁꯤꯗꯦꯟꯁꯤꯗ ꯈꯨꯗꯛꯇ ꯃꯣꯏꯅ ꯔꯦꯁꯄꯣꯟꯒ ꯇꯧꯁꯤꯗ ꯁꯤꯗ ꯌꯥꯝꯅ ꯈꯦꯠꯅꯕꯁꯤ ꯑꯣꯏꯔꯀꯥꯟꯗ ꯁꯥꯎꯔꯛꯇꯅ ꯉꯥꯡꯕꯕꯨꯗꯤ ꯉꯥꯡꯕꯅꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯂꯥꯜꯁꯤ ꯇꯧꯅꯨ ꯇꯧꯕꯁꯦ ꯑꯩꯈꯣꯏꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯂꯦꯞꯄ ꯌꯥꯄꯣꯟꯇꯦ ꯑꯗꯨꯅ ꯃꯁꯤꯗꯩꯗ ꯁꯤꯖ ꯐꯥꯌꯔ ꯇꯧꯔꯦ ꯅꯠꯇ꯭ꯔꯒ ꯃꯐꯝꯁꯤꯗ ꯌꯧꯔꯛꯑꯣꯏ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯏꯀꯣꯡ ꯀꯣꯝꯊꯣꯛꯅ ꯂꯩꯕꯗꯤ ꯃꯗꯨꯗꯤ ꯂꯥꯟꯒꯅꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯁꯤꯗꯩꯁꯤꯗꯃꯛ ꯌꯧꯔꯛꯀꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤꯗ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯥꯔꯃꯤꯗ ꯂꯩꯕꯒꯦꯕ ꯏꯌꯥꯔ ꯐꯣꯔꯁꯇ ꯅꯦꯚꯤꯗ ꯃꯤꯂꯤꯇꯔꯤ ꯑꯩꯈꯣꯏ ꯑꯥꯔꯃꯤꯁꯤꯗꯩꯁꯤꯗꯀꯣ ꯂꯦꯟ ꯑꯥꯔꯃꯤꯗ ꯁꯤ ꯃꯌꯥꯝꯁꯦ ꯃꯣꯏꯁꯨ ꯂꯣꯏꯅ ꯁꯣꯛꯂꯛꯀꯗꯣꯏꯅꯦꯕ ꯀꯔꯤꯒꯨꯝꯕ ꯐꯨꯜ ꯁ꯭ꯀꯦꯜꯗ ꯑꯩꯈꯣꯏꯅ ꯂꯥꯜꯁꯦ ꯊꯦꯡꯅꯔꯒꯗꯤ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨ ꯈꯟꯊꯖꯔꯒ ꯑꯩꯅ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃꯈꯛ ꯁꯦꯝꯃꯒ ꯑꯩꯅ ꯍꯥꯏꯖꯕꯅꯦꯕ ꯑꯩꯈꯣꯏ ꯌꯥꯔꯤꯈꯩꯗꯤ ꯃꯁꯤ ꯇꯦꯕꯜꯗ ꯐꯝꯃꯤꯟꯅꯔꯒ ꯃꯥꯏ ꯇꯨ ꯃꯥꯏ ꯃꯐꯝ ꯑꯃꯗ ꯐꯝꯃꯤꯟꯅꯔꯒ ꯃꯁꯤ ꯂꯥꯜꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯂꯣꯏꯅ ꯑꯁꯣꯛꯄ ꯂꯥꯛꯀꯅꯤ ꯏꯀꯣꯅꯣꯃꯤꯛ ꯁꯤꯁꯇꯦꯝꯗ ꯁꯣꯛꯂꯛꯀꯅꯤ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝꯗ ꯁꯣꯛꯂꯛꯀꯅꯤ ꯑꯗꯩ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯁꯣꯛꯂꯛꯀꯅꯤ ꯕꯤꯖꯤꯅꯦꯁ country to business ꯀꯩꯅꯣ ꯀꯟꯇꯦꯛꯇ ꯑꯩꯈꯣꯏꯒꯤ ꯀꯣꯟꯇ꯭ꯔꯦꯛꯇ ꯁꯣꯛꯂꯛꯀꯅꯤ ꯑꯗꯒꯤ ꯁꯤꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯑꯁꯤꯅ ꯃꯌꯥꯝ ꯊꯣꯛꯀꯗꯣꯏꯅꯦꯕ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯕꯅꯤ ꯁꯤꯗꯩꯗ ꯇꯧꯔꯤꯕ ꯂꯥꯜꯁꯤꯗ ꯇꯧꯋꯤꯒꯨꯝꯕꯁꯨꯡ ꯑꯁꯤꯅ ꯀꯌꯥ ꯊꯣꯛꯏꯁꯦ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯊꯣꯛꯏꯁꯦ ꯁꯤꯗꯤ ꯑꯩꯈꯣꯏ ꯃꯤꯆꯝ ꯃꯤꯌꯥꯝ ꯈꯛꯇꯅꯦꯕ ꯁꯣꯛꯀꯗꯕꯁꯦ ꯅꯪꯒꯗꯣꯏꯁꯦ ꯑꯋꯥ ꯅꯪꯒꯗꯣꯏꯁꯦ ꯑꯗꯨꯒ ꯃꯣꯏ ꯃꯤꯅꯤꯁꯇꯔ ꯂꯨꯆꯤꯡꯕꯁꯤꯡ ꯂꯥꯜꯁꯤꯕꯨ ꯊꯣꯛꯍꯜꯂꯤꯕ ꯂꯥꯜꯁꯤꯕꯨ ꯇꯧꯍꯜꯂꯤꯕ ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯗꯒꯤ ꯑꯆꯧ ꯑꯁꯥꯁꯤꯡ ꯃꯣꯏꯗꯨꯗꯤ ꯀꯩꯁꯨ ꯁꯣꯛꯑꯣꯏꯕ ꯑꯗꯨꯒ ꯃꯣꯏꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯗꯨꯅꯁꯨ ꯂꯥꯜꯁꯤꯗ ꯌꯥꯎꯒꯗꯕ ꯅꯠꯇꯦꯕ ꯀꯩꯁꯨ ꯁꯣꯛꯑꯣꯏꯕ ꯃꯣꯏꯗꯤ ꯑꯗꯨ ꯏꯀꯣꯅꯣꯃꯤꯛ ꯁꯤꯖꯟꯅꯁꯨ ꯃꯣꯏꯗꯤ ꯐꯅ ꯋꯥꯖꯔꯁꯨ ꯃꯣꯏꯗꯤ ꯁꯦꯜꯗꯨ ꯇꯞꯅ ꯄꯥꯏ ꯂꯩꯔꯕꯅꯤꯅ ꯂꯩꯁꯜꯂ ꯄꯩꯁꯜꯂ ꯂꯩꯔꯕꯅꯤꯅ ꯃꯣꯏꯗꯗꯤ ꯑꯋꯥꯕꯗ ꯀꯩꯁꯨ ꯊꯣꯛꯑꯣꯏꯕ ꯁꯤ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯁꯤꯁꯨ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯁꯤ ꯂꯥꯜ ꯀꯅꯥ ꯊꯦꯡꯅꯔꯤꯒꯦ ꯂꯥꯜꯗꯤ ꯃꯤꯆꯝ ꯃꯤꯌꯥꯝ ꯂꯩꯇ ꯂꯥꯏꯔꯕ ꯃꯌꯥꯝꯁꯤꯅ ꯂꯣꯏꯅ ꯑꯗꯨꯁꯨ ꯑꯆꯧ ꯑꯁꯥꯡꯒꯤ ꯏꯃꯨꯡꯗꯤ ꯌꯥꯎꯄꯣꯟꯇꯦꯀꯣ ꯑꯗꯒꯤ MLA ꯃꯤꯅꯤꯁꯇꯔꯁꯤꯡ ꯃꯆꯥ ꯃꯁꯨꯁꯤꯡ ꯌꯥꯎꯄꯣꯟꯇꯦꯕ ꯑꯗꯣ ꯑꯋꯥꯕꯁꯤ ꯀꯅꯥꯅ ꯇꯥꯏ ꯑꯩꯈꯣꯏ ꯂꯩꯇ ꯂꯥꯏꯔꯕ ꯃꯤꯆꯝ ꯃꯤꯌꯥꯝ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯑꯋꯥꯕꯁꯦ ꯊꯦꯡꯅꯔꯤꯕꯅꯦꯕ ꯑꯗꯩ ꯏꯃꯥꯁꯤꯡꯅ ꯋꯥꯔꯤꯕ ꯏꯆꯜꯁꯤꯡꯅ ꯑꯗꯒꯤ ꯃꯄꯨ ꯀꯣꯔꯩꯕ ꯀꯥꯏꯅꯈꯤꯕꯒꯤ ꯃꯄꯨ ꯃꯄꯥ ꯀꯥꯏꯅꯈꯤꯕꯒꯤ ꯃꯆꯥ ꯀꯥꯏꯅꯈꯤꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛꯐꯥꯎ ꯋꯥꯔꯤꯁꯦ ꯑꯗꯩ ITP ꯍꯧꯖꯤꯛ ꯍꯣꯡꯖꯤꯟꯕ ꯉꯝꯗꯅ ꯂꯩ ꯈꯨꯗꯤꯡꯃꯛꯁꯦ ꯀꯅꯥꯅ ꯋꯥꯔꯤꯒꯦ ꯑꯩꯈꯣꯏ MLA ꯃꯤꯅꯤꯁꯇꯔꯁꯤꯡ ꯋꯥꯕꯤꯕ꯭ꯔꯥ ꯃꯣꯏꯅ ꯍꯣꯏ ꯃꯤꯗꯤꯌꯥꯗ ꯋꯥꯏꯅ ꯐꯣꯡꯗꯣꯔꯛꯄ ꯌꯥꯏꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯋꯥꯕ ꯑꯁꯦꯡꯕ ꯑꯋꯥꯕꯗꯨ ꯀꯅꯥꯅ ꯋꯥꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯃꯤꯆꯝ ꯃꯤꯌꯥꯝꯁꯤꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥꯒꯤ conflicꯁꯤꯗ ꯁꯤꯗꯩꯁꯤꯗꯀꯣ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯁꯨ ꯄꯥꯀꯤꯁꯇꯥꯟꯁꯨ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯁꯤꯖ ꯐꯥꯌꯔ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯥꯂꯦꯝꯒꯤ ꯀꯟꯇ꯭ꯔꯤ ꯀꯌꯥꯅ ꯑꯩꯈꯣꯏꯒꯤ USA ꯔꯁꯤꯌꯥ ꯆꯥꯏꯅꯥ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯗꯔ ꯀꯟꯇ꯭ꯔꯤꯁꯅ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯂꯥꯜꯁꯤ ꯂꯣꯏꯁꯤꯟꯅꯕ ꯁꯤꯖ ꯐꯥꯌꯔ ꯇꯧ ꯍꯥꯏꯅ ꯍꯥꯏꯔꯤꯁꯦ ꯃꯁꯤ ꯏꯜꯂꯒꯅ ꯐꯝꯃꯤꯟꯅꯔꯒ ꯂꯥꯜꯁꯦ ꯃꯈꯥ ꯆꯠꯊꯗꯅꯕ ꯇꯧꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯅꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯗꯒꯤ ꯍꯧꯖꯤꯛ ꯋꯥꯅꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯋꯥꯅꯔꯤꯕ ꯑꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯋꯥꯅꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤꯁꯨ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯂꯩꯔꯔꯣꯏ ꯍꯥꯏꯅ ꯑꯍꯥꯟꯕ ꯔꯥꯎꯟꯗ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯣꯖꯥꯅ ꯌꯥꯝ ꯃꯔꯤꯛ ꯆꯨꯝꯕ ꯑꯃ ꯊꯝꯕꯤꯈ꯭ꯔꯦ ꯑꯗꯣ ꯁ꯭ꯋꯥꯏ ꯃꯔꯛꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯂꯥꯟ ꯁꯣꯛꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥ ꯆꯦꯅꯦꯜꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯃꯛ ꯂꯥꯏꯚ ꯊꯥꯕ ꯃꯇꯝꯗ ꯀꯃꯦꯟꯠꯁꯤꯡ ꯊꯦꯡꯅꯕ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ
ꯄꯣꯁꯁꯤꯡ ꯊꯥꯒꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯤꯖ ꯐꯥꯏꯌꯔ ꯆꯠꯅꯈꯤꯕꯁꯦ ꯇꯁꯦꯡꯅ ꯏꯟꯗꯤꯌꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯄꯥꯝꯕꯗꯤ ꯑꯣꯏꯈꯤꯗꯕ ꯑꯗꯨꯕꯨ ꯃꯣꯏꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯗ ꯑꯩꯈꯣꯏꯒꯤ ꯄꯥꯀꯤꯁꯇꯥꯟ ꯑꯣꯀꯨꯄꯥꯏꯗ ꯀश्मीꯔꯁꯦ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯧꯁꯟꯕ ꯄꯥꯝꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯑꯩꯈꯣꯏ ꯐꯣꯡꯗꯣꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯦ ꯃꯤꯑꯣꯏ ꯈꯔꯅ ꯑꯗꯨꯕꯨ ꯇꯁꯦꯡꯅꯃꯛꯀꯤ ꯍꯥꯏꯔꯤꯕ ꯁꯤꯖ ꯐꯥꯏꯌꯔꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯄꯦꯟꯕꯗꯤ ꯑꯣꯏꯗꯕꯅꯤꯅ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯂꯥꯟꯁꯦ ꯍꯧꯔꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯋꯥꯔꯁꯤ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯕꯗꯤ ꯂꯩꯈꯤꯗꯦ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯁꯤꯖ ꯐꯥꯏꯌꯔ ꯆꯠꯅꯔꯕꯁꯨ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯃꯔꯛꯇ ꯀꯔꯤꯒꯨꯝꯕ ꯌꯥꯝ ꯅꯝꯐꯨꯗ ꯄ꯭ꯔꯦꯁꯔ ꯑꯃꯗ ꯇꯧꯍꯟꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯔꯛꯄ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯖ ꯐꯥꯏꯌꯔꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯑꯄꯥꯝꯕꯗꯤ ꯑꯣꯏꯗꯕ ꯑꯗꯨꯒ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗ ꯑꯃꯨꯛ ꯌꯦꯡꯂꯛꯄ ꯃꯇꯝꯗꯅ ꯁꯤꯖ ꯐꯥꯏꯌꯔ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯄꯨꯡ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯂꯥꯟꯗꯥꯔꯛꯄꯁꯤꯅ ꯃꯈꯣꯏꯗ ꯁꯤꯖ ꯐꯥꯏꯌꯔꯁꯤꯒꯤ ꯑꯄꯦꯟꯕ ꯑꯣꯏꯗꯕ ꯑꯃꯒꯨꯝ ꯇꯧꯕ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯑꯃꯦꯔꯤꯀꯥ ꯌꯨ ꯑꯦꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯑꯩꯈꯣꯏꯒꯤ ꯁꯤꯖ ꯐꯥꯏꯌꯔꯁꯤ ꯂꯥꯎꯊꯣꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯑꯗꯨꯃꯛ ꯋꯥꯍꯪ ꯑꯗꯨꯃꯛ ꯂꯩꯔꯝꯒꯅꯤ ꯑꯣꯖꯥ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯦ ꯑꯣꯖꯥ ꯀꯃꯥꯏꯅ ꯌꯦꯡꯕ ꯌꯥꯏ ꯀꯩꯅꯣꯅꯦ ꯁꯤꯁꯨ ꯌꯨ ꯑꯦꯁ ꯑꯦꯒꯤ ꯁꯥꯏꯠꯇ ꯆꯠꯂꯒꯗꯤ ꯁꯤꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯄ꯭ꯔꯣꯄꯒꯦꯟꯗꯥ ꯑꯃꯅꯦ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯇ꯭ꯔꯝꯞꯀꯤ ꯃꯥꯒꯤ ꯂꯩꯉꯥꯛ ꯄꯥꯏꯕ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤꯀꯣ ꯑꯅꯤꯁꯨꯕ ꯈꯔ ꯂꯦꯞꯄꯨꯔꯒ ꯆꯍꯤ 4 ꯂꯦꯞꯄꯨꯔꯒ ꯑꯃꯨꯛ ꯄꯥꯏꯔꯛꯄ ꯑꯅꯧꯕ ꯁꯥꯁꯟ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤꯅ ꯃꯥꯒꯤ ꯄꯣꯄꯨꯂꯔꯤꯇꯤꯁꯤꯁꯨ ꯇꯥꯟꯕꯅꯦꯕ ꯃꯥꯒꯤ ꯄꯣꯄꯨꯂꯔꯤꯇꯤꯁꯤ ꯇꯥꯟꯕꯅꯦ ꯃꯔꯝꯗꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯅ ꯄꯥꯝꯃꯤꯁꯤꯁꯨ ꯁꯨꯃꯥꯏꯅ ꯇꯧꯗꯅ